ngasi ayuk phongkhiba tungan manipuri siphongsing amasung thokhiba thawdo wathoksingi maruoibi I pausing khongasarga manipur top channel gi maikedi gi myam da thamjaram gi ahanbada yamlaba senpham thadaduna paikhatkiba isingi prepaid meter mai pakhidre anobo pambai ama oina postpaid meter amuk pan bahore state asigi myam ni isingi mamal khangna likna sejinaba hainaba madi water supply da karak liba revenue hengana bigi pandam da hokibu kumja english ingani taraga mapan Impal Municipal Corporation IMC na konba mapham khrada PSED na ahanba tangaki sangyeng oina yamnaba senpham kaithaduna isingi prepaid meter pan khibadu mai pakhidre isingi prepaid meter system mai pakhidabadigi handak amuk nauna postpaid oina sel thigadaba smart water meter system nauna pan bahonare sahi ohumlongi mamang manipur lengana ising manghandana ba packet ki thorang oina pilot project amagi makhada consumers listing amada prepaid ki meter haptre ising phangalamki adubu hiram kyada miyamna pirakpa feedback sing kupna nainaraba matungna mai paktre haba khangmangam kibani state asida arembada ising thadoktuna manghanbana singba thabak singdagi sang hantanabagi pandamda smart water meter panbagi thabak sai sig December fawgi manungda loisinanaba pandam thamli haina mari lenaba loisangi machin jatpa misa amana phongdorakli pauksi siga akhanana unabada makna phongdorakpagi matungina Atal Mission for Rejuvenations and Urban Transformations Amrut project ki makhada Manipur gi oinasu consumer leasing ni fuga marida smart water meter asi pangadori Impal Municipal Corporation IMC gi tuwan ba ward kun gatret ki mafam singna paikhet kadori ba thorang asi gi manungsana hauji pawbi oina punna consumers leasing mariga sangwagi meter panba loire hauji smart waters meter palba mafam sing adu gi manungda babupara ningthempu khrigi akoiba mafam sing sanjen thong iroisem amadi thangmaiban gi mafam khara pale Masum December fawgi manungda meter panbagi thabak loisina bu honariba sigi manungsana nomagi yamdrabada consumer samagi yankhairum da meter panbagi thabak sing sathari hairiba thabak sing asi ministry gi maikedi e-tender tawduna paikhatpani hairi nauna paliba smart water meter sing asi prepaid oina sijinararoi consumer sing meter asi postpaid oina sel thigani meter panba lagliba miyai singsu consumer dagi masigidamak ahenba sel laudanaba mari lenaba authority na order thoktuna khankiba sulaire postpaid oina sel thiraga sijinagadoriba smart water meter asina consumers amadi ising piriba department ki marakte hena paw fauna bangamangani masida natana nomagi oina consumers amani ising liters kayam yamna sijinakrabagi haibadu khulai sigi mateng na line khangmangamangani loinana meter asida networking gi mateng lauduna authority gi mekeri gi consumer adu kayam yamna ising sijina yamadi karamba mafamdagi no haibasu line khangtopangam consumer singnasu makhoida ID number ama piduna tha amada makoina sijina kibi ising gi sang adusu line yengmugi khutong saba phangani state asida mamangai digi hauna tha amagi oina isingi tax lupa sani gi yankhai thidun sijina ningba isingi sang sijinari adubo meter si palakku matamdari consumer singa tha amada lupa sani gi yankhai thiduna ising kilometer kuntra sijina gadabani loinana masidagi henba ising sijina gi hairabari ising liter lising amada henba lupa taragani thoi haptuna tax thigani hauji maki oina online di ising tax thibigi kudong saba makti letri adumanama tha ohum phawbagi manungda smart water meter gi consumer singna tax thibigi kudong sab online phongana na bamari lenaba authority singna honari smart water meters palakpa sina state asida manung mapan phawna kayam yam ising sijinari begi haina thidokpadasu lailagani prepaid system satnarige manungda consumer singna pressure drop ki kudong sadaba mayuk nare haina complaint lakpa leiki haina pawsna phongdorakli atop pawmana OC sindokre Council of Higher Secondary Education Manipur Kosen Loba Class 11 ki exam na mahiroi sing examination hall manungda phone pusilaga aranma pambai kya sejinaduna exam thakibagi wathuk mari leina thawdo odur senaba sagolmang Higher Secondary School tender ki officer in charge o sing asi Kosem order ma thoktuna laktokre hiramasi gi mari leina ngasi babu prada leba Kosem gi office ta Kosem gi controller of examination A Sukumara permission hai
ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯍꯩꯔꯣꯏ ꯈꯔꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯤꯖꯤꯟꯅꯔꯒ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕꯗꯨ ꯀꯣꯁꯤꯌꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯅ ꯍꯛꯁꯤꯟꯅ ꯂꯧꯗꯨꯅ ꯊꯤꯒꯠꯇꯨꯅ ꯂꯥꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯊꯧꯗꯣꯛ ꯑꯗꯨ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯒꯣꯜꯃꯥꯡꯗ ꯂꯩꯕ ꯁꯒꯣꯜꯃꯥꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯪꯕ ꯉꯝꯕꯗꯒꯤ ꯉꯁꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯀꯃꯤꯇꯤꯒꯤ ꯑꯦꯃꯥꯔꯖꯦꯟꯁꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯣꯁꯤ ꯖꯣꯏꯀꯨꯃꯥꯔ ꯋꯥꯍꯦꯡꯕꯝ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯂꯧꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯁꯦꯅꯤꯌꯔ ꯃꯣꯁꯠ ꯇꯤꯆꯔꯁ ꯙꯤꯔꯥꯖ ꯁꯔꯃ ꯁꯪꯂꯥꯛꯄꯝꯁꯨ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯑꯅꯧꯕ ꯑꯣꯁꯤ ꯑꯣꯏꯅ ꯍꯥꯞꯅꯕ ꯋꯥꯔꯦꯞꯁꯨ ꯂꯧꯈꯤ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯑꯣꯁꯤ ꯖꯣꯏꯀꯨꯃꯥꯔ ꯋꯥꯍꯦꯡꯕꯝꯒꯤ ꯃꯊꯛꯇ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯑꯃ ꯄꯨꯔꯛꯅꯕ ꯁꯣꯀꯣꯁ ꯅꯣꯇꯤꯁ ꯑꯃꯁꯨ ꯄꯤꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯔꯦꯞ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯄꯤꯅꯕ ꯀꯣꯁꯤꯌꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯍꯥꯏꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯆꯥꯟꯗꯦꯜꯗ ꯀ꯭ꯂꯥꯁ 12ꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯃꯃꯥ ꯃꯄꯥ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅꯁꯨ ꯃꯈꯥ ꯇꯥꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯥꯒꯥꯂꯦꯟ ꯀ꯭ꯂꯥꯁ 8 ꯐꯥꯎꯕꯗꯪ ꯍꯤꯟꯗꯤ ꯇꯝꯒꯅꯤ꯫ ꯍꯟꯗꯛ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠ 9ꯗ ꯍꯤꯟꯗꯤꯕꯨ ꯀꯝꯄꯜꯁꯔꯤ ꯁꯕꯖꯦꯛ ꯑꯣꯏꯅ ꯀ꯭ꯂꯥꯁ 10 ꯐꯥꯎꯕ ꯇꯝꯍꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯅꯥꯒꯥꯂꯦꯟꯒꯤ ꯑꯣꯏꯅꯗꯤ ꯀ꯭ꯂꯥꯁ 8 ꯐꯥꯎꯕꯗꯃꯛ ꯀꯝꯄꯜꯁꯔꯤ ꯁꯕꯖꯦꯛ ꯑꯣꯏꯅ ꯇꯝꯒꯅꯤ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯦꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯥꯒꯥꯂꯦꯟ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯗꯥꯏꯔꯦꯛꯇꯔ ꯁꯅꯥꯕꯥ ꯑꯁꯤꯅ ꯑꯦꯖꯦꯟꯁꯤꯗ ꯍꯥꯏ ꯅꯥꯒꯥꯂꯦꯟꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 8 ꯐꯥꯎꯕ 3 ꯂꯦꯡꯒ꯭ꯋꯦꯖ ꯐꯣꯔꯃꯨꯂꯥ ꯆꯠꯅꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯤꯟꯗꯤꯕꯨ ꯀꯝꯄꯜꯁꯔꯤ ꯁꯕꯖꯦꯛ ꯑꯣꯏꯅ ꯀ꯭ꯂꯥꯁ 8 ꯐꯥꯎꯕ ꯇꯝꯂꯤꯕꯅꯤ꯫ ꯀ꯭ꯂꯥꯁ 9 ꯑꯃꯗꯤ 10ꯒꯤ ꯑꯣꯏꯅꯁꯨ ꯃꯣꯗꯔꯟ ꯏꯟꯗꯤꯌꯟ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯁꯕꯖꯦꯛ ꯑꯃ ꯑꯣꯏꯅ ꯇꯝꯅꯤꯡꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤꯕꯅꯤ꯫ NEP 2020ꯒꯤ ꯃꯇꯨꯡ ꯏꯟꯅ 3 ꯂꯦꯡꯒ꯭ꯋꯦꯖ ꯄꯣꯂꯤꯁꯤ ꯑꯁꯤ ꯁꯦꯀꯦꯟꯗꯔꯤ ꯂꯦꯚꯦꯜ ꯐꯥꯎꯕ ꯆꯠꯅꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯨ ꯁ꯭ꯇꯦꯠ ꯑꯃꯗ ꯅꯝꯗꯨꯅ ꯂꯣꯜ ꯑꯃ ꯇꯝꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯗꯦ꯫ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯝꯒꯗꯕ ꯂꯣꯜ ꯑꯍꯨꯝ ꯑꯗꯨ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯅꯠꯇ꯭ꯔꯒ ꯃꯍꯩꯔꯣꯏ ꯃꯁꯥꯃꯛꯅ ꯈꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯗꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ NEP 2020 ꯑꯁꯤ ꯀꯨꯝꯖꯥ ꯏꯪ 2030 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯗꯨꯀꯦꯁꯟꯅ ꯍꯤꯟꯗꯤꯕꯨ ꯁꯦꯀꯦꯟꯗꯔꯤ ꯂꯦꯚꯦꯜ ꯐꯥꯎꯕ ꯀꯝꯄꯜꯁꯔꯤ ꯁꯕꯖꯦꯛ ꯑꯣꯏꯍꯟꯕꯒꯤ ꯋꯥꯐꯝ ꯌꯥꯎꯗ꯭ꯔꯤ꯫ ꯅꯥꯒꯥꯂꯦꯟꯒꯤ ꯁ꯭ꯀꯨꯜ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯦꯡꯗꯣꯔꯛꯂꯤꯕꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯀꯌꯥꯗ ꯑꯀꯟꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯇꯨꯡꯗꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯅ ꯄꯨꯝꯆꯥꯏ ꯆꯥꯏꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯀꯤ ꯃꯅꯨꯡ ꯆꯟꯅ ꯄꯨꯂꯤꯁꯅ ꯆꯠꯊꯕ ꯗ꯭ꯔꯥꯏꯚꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏ 5 ꯌꯥꯝꯂꯕ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯃꯅꯤꯄꯨꯔ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯅ ꯄꯨꯝꯆꯥꯏ ꯆꯥꯏꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯃꯥꯟꯗꯣ ꯇꯤꯝꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯀ꯭ꯋꯥꯛꯊꯥ ꯇꯨꯔꯦꯜ ꯃꯄꯥꯜꯒꯤ ꯂꯝꯕꯤꯗ ꯐ꯭ꯔꯦꯀꯤꯡ ꯆꯠꯊꯔꯤꯉꯩꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯤꯑꯣꯏ 2 ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕ ꯐꯤꯒꯣ ꯀꯥꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN015181 ꯈꯥꯝꯂꯒ ꯆꯦꯛ ꯇꯧꯕꯗ ꯁꯄꯣꯟ ꯀꯦꯞ 4ꯗ ꯍꯥꯞꯄ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔ ꯒ꯭ꯔꯥꯝ 149 ꯌꯧꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯐꯥꯔꯦ꯫ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃꯗꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯃꯥꯟꯗꯣ ꯇꯤꯝꯅ ꯋꯨꯃꯦꯟꯁ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯌꯥꯎꯅ ꯍꯠꯇꯥ ꯒꯣꯂꯥꯐꯇꯤꯒ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ ꯆꯠꯊꯕ ꯗ꯭ꯔꯥꯏꯚꯇ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯤꯑꯣꯏ ꯑꯃ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯗꯨꯒꯤ ꯃꯃꯤꯡ ꯃꯨꯅꯥ ꯑꯂꯤ ꯆꯍꯤ 19 ꯑꯄꯣꯛꯄ ꯂꯤꯌꯥꯀꯠ ꯀꯧꯏ꯫ ꯍꯠꯇꯥ ꯏꯇꯥ ꯈꯨꯜꯂꯥꯗꯒꯤꯅꯤ ꯍꯥꯏꯁꯨ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯌꯥꯝ ꯑꯇꯣꯞꯄ ꯏꯄꯥꯎꯁꯤꯡꯁꯤ ꯃꯌꯥꯝꯅ ꯇꯦꯟꯇꯛꯅ ꯊꯝꯖꯒꯦ꯫ ꯆꯦꯡ ꯌꯦꯟꯅꯕ ꯑꯦꯖꯦꯟꯁꯤꯡ ꯂꯦꯞꯅ ꯊꯣꯛꯂꯣꯏ ꯀꯦꯁ ꯂꯣꯀꯦꯟ꯫ ꯃꯤꯌꯥꯝꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯊꯥꯒꯤ ꯆꯦꯡꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯃꯤꯌꯥꯝꯅ ꯌꯦꯟꯊꯣꯛꯇꯕ ꯑꯔꯥꯟꯕ ꯇꯧꯕ ꯑꯦꯖꯦꯟꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯅ ꯊꯤꯖꯤꯟꯕꯒ ꯂꯣꯏꯅꯅ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ꯫ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡ ꯂꯦꯞꯅ ꯊꯥꯔꯣꯏ ꯍꯥꯏꯅ ꯋꯥꯡꯒꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯈꯨꯔꯥꯏꯖꯝ ꯂꯣꯀꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ MLA ꯂꯣꯀꯦꯟꯅ ꯍꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯕꯒꯤ ꯊꯕꯛ ꯃꯄꯨꯡ ꯐꯥꯅ ꯊꯤꯡꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯗ꯭ꯔꯒ ꯑꯃꯁꯨꯡ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯀꯅꯤ ꯍꯥꯏꯅ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯆꯪꯁꯤꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯋꯥꯡꯒꯣꯏ ꯑꯦꯁꯤꯗ ꯍꯥꯟꯅꯗꯒꯤ ꯆꯦꯡꯒꯤ एजेंट ओइरक्लबसिंगना मियोय खरगा मानरगा मियामना फंगनगदबा चेंग मांगबगी मोंगदा थबक चथरकबसि लेबक थिबनि मांगना हाय सिगुंबा अरानबा थबकता चेनबा एजेंटसिंग फगनबा डिप्यूटी कमिश्नर इम्फाल वेस्ट सी इदुना खंखरे मियामगी फंगफम थोको चेंगी साक्थुंग मपुंग फाना फंगननबा होनबदा डिपार्टमेंट की ऑफिशियल सिंग अमसुंग पॉलिटिक्स तौरिबसिंगना खुद थिंजिनबिदनबसु अपील तौखी हैना पाउसना पलखली अतोपा पावमना कांग्रेस MLA सिंह BJP दा सौगतपगी वाफम लेते मेघचंद्र हौखिब नुमित खरनिगी ममांगना अवांग नोंगपुक स्टेट की TV चैनल अमना लौखिबा
टेलीफोनिक इंटरव्यू में चीफ मिनिस्टर एन बेरेन हौजिक लेरिबा कांग्रेस की एमएलए मंगा सिगी मनुंगदगी बीजेपी दे सौगटनिंगबगी इंगित लेरे हाइकिबदु कांग्रेस पार्टी ने येनिंगदबा फोंदोखरे हिराम सिगी मतंगदा एमपीसीसी की प्रेसिडेंट केमे का चंद्रगा पाउसी एसिगा वरी सनबदा पाउगी चैनल अदुदा चीफ मिनिस्टर ना फोंदोखिबु वाफम अदु कांग्रेस ने याबा ngamloi हौजिक फाउबगी ओइना कांग्रेस की एमएलए अमतदा बीजेपी दे याव नत्रगन सौगटपगी वाफम लेते करिगुंबा अमतसु लेतबु वाफम अदुदा पाउदा महाक यावना एमएलए सिंगी फोटो पुथोलगा मियामदा लान उहनना होनबा अदुना मखोइगी इकाई खुमनबा मियाम ममांगदा मंगहले हाइना मांगना मखाताकी पनबे याबदे अवांग नोपकी टीवी चैनल अदुना चीफ मिनिस्टर एन बेरेंदा टेलीफोन की खुथांग हांगबो वांगी पखोम चीफ मिनिस्टर ना हौजिमकी ओइना कांग्रेस की एमएलए लेंगा असिदा सौगटलगनी हाइना हाइद्रबसु मखोइगी मरक्तगी एमएलए खरदे बीजेपी लेंगाता सौगटनिंगबगी इंगित पिरकप लैरे हाइना फोंदोखिबनी हाइने फोंदोखिबा लैखिबनी हाइना पाउसना पलकली मखासा थरकपोइना तो पावमना पाकिस्तान ओपोजिशन लुचिंगबा शहबाज शरीफ अनोवा प्राइम मिनिस्टर ओइना वसकलोखरे पाकिस्तान की हाना अहुमलक प्राइम मिनिस्टर ओइरमख्रबा नवाज शरीफ की मनानुपा ओपोजिशन PMLN की लुसिंग मसाई से हुंद्रा सुरबा शहबाज शरीफ थांगजनमिता नॉर्थ वेस्ट बोर्ड अमन मफम नक्थोख्रबा इमरान खान की मोचिंदुना लंबा याउदना पाकिस्तान की अनोबा प्राइम मिनिस्टर अदु ओइना वासकलोखरे अनोबा प्राइम मिनिस्टर अदु खनबगी मिखल अदुगी महोइना इमरान खान मा हुरानबसिंगा असेंबली सिंग फमिना रोय हाइरदुना नेशनल असेंबली सिगी मेंबर अम ओइबदिगी रिजाइन तोखी माकी पार्टी पाकिस्तान तहरीक इंसाफ PTI ने नेशनल असेंबली द बोट लौनबदु बॉयकॉट तौखी अमसुम पाक्तकनना रिजाइन तौद्रिंगगी मवांगदा नेशनल असेंबली दगी मपाना थोखी फिबम अदुना मिस्टर शरीफ खान खानबदा लंबा अमत लेखिदे PTI ना सा महामुद करेसिबु प्राइम मिनिस्टरियल कैंडिडेट ओइना थखतखी अदुबो सेशन अदुगी मिनिट खरगी ममांगना हानगी इन्फॉर्मेशन मिनिस्टर फवाद चौधरीना PTI लॉमेकर पुनमक नेशनल असेंबली अदुदगी रिजाइन तौरगनी अमसुम फॉरेन एजेंडा अमगी मखादा सेम गवर्नमेंट अमतगी सरुक यारोय हैना पाउसना मखाताना सुपलखी अतोपा पावमना मथक थोंगबना मागी नुपीबु अहिंग अमगिदमक थरओ हाइखिबा यूपी की मियोय अमा मतुमता मई थारगा सिजखरे उत्तर प्रदेश पावर डिपार्टमेंट की एम्प्लॉय अमदा महाक ट्रांसफर अमा पांबा तारबदी मागी नुपी दु अहिंग अमगिदमक थरओ हाइना सीनियर ऑफिशियल अमना मंगोना हाइरखिबा मतुंग नुपा दुन सुसाइड तौदुना मतुमदा सिजखरे हाइरि थवाई नुंगाइत्रबा मसुम तुगतपिरबा मसागी सै निफुगा मंगा सुरबा गोकुल प्रसाद कौब मियोयदुना लंखीपुर जूनियर इंजीनियर अदुगी ऑफिस की मपान मसादा डीजल हाइजिन की अमसुम मासामक मै थजिन की मा हॉस्पिटल में थुना पुखत की अमसुम कन्नबा होनकी अदुबु हॉस्पिटल अदुदा मा ngarang लैखिद्रे जूनियर इंजीनियर नागेंद्र कुमार अमसुम क्लार्क अमा सस्पेंड तौखरे अमसुम पुलिस केस अमा लखतखिरे गोकुल प्रसादना मसामक मै थाखिबदुगी मतुंगदा लौबो वीडियो अमदा महाकना ख्वाइदगी साथीबा खोंथांग अदु करिगी लौखिबनो हाइबगी वरी लीबगा लोइनना महाक यामना थमै सोपुखि जूनियर इंजीनियर अमसु मागी तेंबांग बादुना माकु ओट नाइरखि अमसु मागना पुलिसता फाव संजखरे अदुबु मतेंग अमता फंखिदि हैना मागना हाइखि अतोप वीडियो अमदा चेनरिबा मियोइसिंग अदुना गोकुल बुहौखिबा सही अहोम ओट नाइरखि हैना माकी नुपी अदुना हाइखि मा वखलगी अवाबा फिबम अमदा लेखि अमसुम लायेंग अमसुम हिदाक चाबौखि अदुबु मदुगी मक्तदसु मखोइना माबु ओट नाइबा तोप लेखिदे माकु अलीगंजारा ट्रांसफर तौखी अमसुम चथोक चसिन खुदोंग थीबा मयक नाखि मरम अदुना माकना मयुंगा नकनबा माफम अमदा ट्रांसफर तौबिना माइजुखि मदुदा माकी नुपी अदु आइखोइगा नुमिदांग अमा तुमिनबा याहल्लो अमसुम आइखोइना नंगबु ट्रांसफर तौबिगनि हाइना मखोइना मंगोंदा हाइखि हाइना नुपी अदुना हाइखि माकपु तेंबांग बिनबा कनामता थुलखिदे जूनियर इंजीनियर अदुना लेप्तुना लैखि अमसुम येंखि हाइना नुपी अदुना हाइखि पावर डिपार्टमेंट की लाइन्समैन अदुना ट्रांसफर तौबिनबा हाइजखिबेदा जूनियर इंजीनियर अदुना सेन डिमांड तौखि अमसुम यामना माथोंग चादबा वाफम सिंगाइरखि मसिगी मतंगना आइखोइना केस अमा लखले हाइना सीनियर पुलिस ऑफिसर संजीव सुमन हाइखि डिपार्टमेंट की थाकता जूनियर इंजीनियर अदु सस्पेंड तौखरे अमसुम इंक्वायरी अमा ऑर्डर तौखरे सुसाइड तौनबगी थाविन सिन चथबगी मरान मखार केस अमा रजिस्टर तौरे हाइना पुलिस ऑफिसर अदुना मखाताखि मखासे थरकपोइना तो पापामन एग्रीकल्चर डिपार्टमेंट दा एब्जॉर्प्शन रेगुलाइजेशन तौब पामदी हाइबा ATMA की स्टाफ सिंग सोंथरखले
गवर्नमेंट एग्रीकल्चरल टेक्नोलॉजी मैनेजमेंट एजेंसी की स्टाफ सिंह सेम्बीरिब्रा नत्रगना सेमदोक्लिब्रा हंदक तांकक अनि थोना पांगथोखिबा तरागनि थुसुबा मणिपुर लेजिस्लेटिव असेंबली की मिखल की मॉडल कोड ऑफ कंडक्ट सनबा हौद्रिंगगी ममांग जनवरी 3 इंग्लिश सिंगनि के कुनगनि थुदा मणिपुर गवर्नमेंट की कमिश्नर एग्रीकल्चर एम जोइन थोपा ऑर्डर नंबर ASRD 302/1/2022 एग्री की मातुंग स्टेट मरी लेना मिनिस्ट्री की मखाद एग्रीकल्चर डिपार्टमेंट की सरुक लेरखिबा एग्रीकल्चरल टेक्नोलॉजी मैनेजमेंट एजेंसी ATMA की अपुनबा कॉन्ट्रेक्चुअल स्टाफ सनी के कुंथ्रा की मनुंग अमा लेखिद्रबा लेहौबी स्टाफ सनी का कुनगा मपन मिनुंग सिगी वाफमदा एग्रीकल्चर डिपार्टमेंट दा एब्जॉर्प्शन रेगुलाइजेशन तौरे हाबी ऑर्डर थोखिबगल इरोइनना एब्जॉर्प्शन रेगुलाइजेशन तौखरबा ATMA की स्टाफ सनी के कुनगा मपन की पोस्टिंग क्रिएशन तौरे हाबी ऑर्डर थोलगसु गवर्नमेंट की थौरांग थौसिलसुबु पामदे याउजरोय हाइबा ATMA की स्टाफ खरा सोंथोरकले एग्रीकल्चर डिपार्टमेंट थोलगलिबो ऑर्डर सिगी मतांगना फंगबो रिपोर्ट सिंगी मतुंग जनवरी 3 इंग्लिश सिंगनि के कुनगनिथुदा मतमदुदा ATMA की कॉन्ट्रेक्चुअल स्टाफ सिंग ओइना लेखिबो सिंग अदुगी मनुंगदा स्टेट कोऑर्डिनेटर अमा ब्लॉक टेक्नोलॉजी मैनेजर BTM यांखाइगे तरे असिस्टेंट टेक्नोलॉजी मैनेजर ATM सामग खुंफु कंप्यूटर प्रोग्रामर CP तरेट अमसुम अकाउंटेंट कम क्लार्क नसिंगबगी स्टाफ सिंग यावे हैरि अदुगा नुमित अदुदा कमिश्नर एग्रीकल्चर न थोकिबा मखोइबु एग्रीकल्चर डिपार्टमेंट दा एब्जॉर्प्शन रेगुलाइजेशन पीरे हाबिग ऑर्डर अदुबु डिपार्टमेंट ऑफ पर्सनल की UO नंबर 101/2021-2022 DD जनवरी 6 2022 अमसुम फाइनेंस डिपार्टमेंट की UO नंबर 252/2021-2022 फाइनेंस डिपार्टमेंट PIC जनवरी 6 2022 ना अयाब पीबगलोइना मखोइबु एग्रीकल्चर डिपार्टमेंट एब्जॉर्प्शन रेगुलाइजेशन पीखरबनिना सही अनिगी प्रोबेशन पेरेट लेबिगी अयाबसु पीखरबनि हाइरिबा तंकक असि फावबा यौशिलखरबा मतुंग मिखल की मॉडल कोड ऑफ कंडक्ट लाखिबदगी मखाताब थबक थरम सिंग लेप्तनु लेरखरबा मतुंग थासिगी निपान सेक्रेटरीट एग्रीकल्चर डिपार्टमेंट के अंडर सेक्रेटरी एग्रीकल्चर गौजा बुंगना थोकिबा ऑर्डर अमदना ममांग ऑर्डर एग्रीकल्चर डिपार्टमेंट एब्जॉर्प्शन रेगुलाइजेशन तौकिबा ATMA की स्टाफ पुनमकी पोस्ट क्रिएशन तौरे हैनसु खानखरे अप्रैल 9 इंग्लिश सिंगनि कुनगनि ऑर्डर सिगी मतुंग इन एग्रीकल्चर डिपार्टमेंट पोस्ट क्रिएशन तौखरबा पोस्टिंग अदुना एडमिनिस्ट्रेटिव कंट्रोल ओरिबा जिरिबम SDO की मखादना विलेज एक्सटेंशन वर्कर BEW की पोस्ट अमसुम LDC ऑफिस असिस्टेंट की पोस्ट अनी है पाउस मखाताना फलकली मैम तेंतक थमजरमगे मसा लुमलबी नुपीबु इकाय खुमरबा मंगनबिरम मियोएनी कैसुम संगदगी थादोपिरकनो ममांग थागी निपांदा मना इंखोल लेबी नौपुरबी नुपी अमबु मखों मखुई पुनसिंदुना मसिन मेलगा नमदुना नुपी ओइबिगी इकाय खुमरबा मंगनबिखिबा थाउदोक्ता सीनदुना फाबदगी हौजिक जेल थमनिबा मियोएनीबु जेलदगी थादोक्तना मपुनसि चुपा कैसुम संगद लेहनगदबनी हाइना फुमलौ नुपी लुकी हानगी जनरल सेक्रेटरी एस अहनबिना पाउमिशन फोंदोखरे वाफम असी प्रेस कप्ता पाउगी मिफम अमदा फोंदोक्लदुना महांगना मखाताना हाय चेनबदगी जेल थमलकलिबा मिवे अनी दुगी ममिंग पल्लदुना मखोइगी ममिंग ओइनाम सनातोम सैनि फुगनिथे अपोक्पा ओ नबकुमार माना इंखोल ममांग लेकाय मसुम माना इंखोलदा यौंग इंदुना लेरकपा कोइजम अजित कुमार अपोक्पा के निमाइनी हैनसु फोंदोकी अजित कुमार हाइरिबा मिवेसि मियामना खिनिंगाय ओइरे हाइबदा नतना ओइनाम सनातोम कौबा मिवेसि मतम खरगी ममांगना मयांग लंगजिंगी मफम अमदा नुपीगी इकाय खमनबा मंगनबगी थौदोक सेनखिबा मिवेनि सोहाइरि मखोयनीना नपुरे खंगलब विक्टिम सिबो ngairakliबसी कुइरबनी हाबु वहाई फाव सिजनदुना इकाय खमनबा मंगनबिखिबा थौंगसि याबा ngamloi हाइखि मतु सोनबा अमदि सुरगा साजबा मसु मिसंग लेजिदबा इमुंगनि हाइदुना किहनबिबगी थौंगसु यावरिबा थौदोसिदा सिएनरिबा मियनिमक लोलै हाइबा खंगंदुना मतिक साबा सराक मणिपुरलेंगाना पिबिद्रबदि नुपीगी पुनसिदा इकाय खमनबा फंगलरोय अमसुम हिंगबसु ngamlaroi हाइखि करिगुम्बा मखोयनीबु कैसुम संगदगी थादोरगलबदी मियामना अकीबगो लोइना हिंगलगनी हाइबगो लोइना मखोइबु थादोरगलबदी विक्टिम मसिना मसा मतंदा सिजनबगी फिरेब लौरे हाइना मसिना थोना फोंदोपसु लैरे हारि अमसुम सारा ताननबगिदमक थबक सुबा
ꯆꯥꯊꯣꯛꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯔꯛꯄꯗ ꯏꯀꯥꯏ ꯈꯪꯅꯕ ꯃꯥꯡꯍꯟꯕꯤꯈꯤꯕꯅꯤ꯫ ꯚꯤꯛꯇꯤꯝ ꯑꯁꯤꯅ ꯅꯄꯨꯔꯤꯕꯤ ꯑꯉꯥꯡ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯑꯉꯥꯡꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯅ ꯇꯥꯏꯕꯪ ꯐꯣꯡꯔꯛꯂꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯗꯨꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯃꯛ ꯀꯩꯁꯨꯝꯁꯪꯗꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯅꯁꯨ ꯄꯥꯎꯃꯤꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯕ꯭ꯔꯖ ꯇꯥꯔꯛꯄꯗ ꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯔꯛꯄꯗ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯝꯁꯤ ꯄꯥꯔꯠ 5ꯇ ꯂꯩꯕ KP ꯉꯥꯃꯤ ꯁꯪꯂꯨꯞꯀꯤ ꯌꯨꯝꯒꯤ ꯆꯥꯛꯁꯪꯗ ꯕ꯭ꯔꯖ ꯇꯥꯔꯛꯄꯗꯒꯤ ꯃꯩ ꯆꯥꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯨꯄꯥ 3 ꯔꯣꯝꯒꯤ ꯄꯣꯠꯆꯩꯁꯤꯡ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯗꯣꯛꯇꯔ ꯂꯩꯔꯝꯗꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯃꯇꯤꯛ ꯆꯥꯗꯕꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯈ꯭ꯔꯦ꯫ ꯇꯤ ꯕꯥꯏꯆꯣꯡ PICꯗ ꯗꯣꯛꯇꯔ ꯂꯩꯔꯝꯗꯕ ꯑꯃꯁꯨꯡ PIC ꯑꯁꯤꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯃꯇꯤꯛ ꯆꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯤꯒ ꯄ꯭ꯂꯦꯌꯔ ꯑꯣꯏꯔꯝꯕ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ KSO ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯎꯁꯤꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯁꯛ ꯑꯗꯨ ꯗꯦꯝꯂꯦꯟꯂꯥꯟꯁ ꯑꯦꯂꯤꯁ ꯂꯜꯅꯤꯌꯣ ꯈꯣꯡꯁꯥꯏ ꯆꯍꯤ 35 ꯀꯧꯏ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯨꯖꯪ ꯋꯥꯏꯆꯣꯡ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯆꯜꯋꯥ ꯚꯤꯂꯦꯖꯇꯒꯤꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯁꯣꯔ ꯅꯤꯡꯊꯤꯅ ꯍꯣꯟꯕ ꯉꯝꯗꯕꯗꯒꯤ ꯂꯥꯌꯦꯡꯅꯕ ꯄꯨꯈꯠꯂꯕ ꯃꯇꯨꯡ ꯂꯩꯈꯤꯗꯕꯅꯤ꯫ ꯂꯥꯜꯅꯤꯌꯣ ꯈꯣꯡꯁꯥꯏꯒꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯃꯆꯥ 3 ꯍꯧꯗꯣꯛꯂꯝꯃꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯜꯅꯤꯌꯣ ꯑꯁꯤ ꯃꯇꯝ ꯑꯃꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯤꯒ ꯄ꯭ꯂꯦꯌꯔꯅꯤ꯫ ꯃꯍꯥꯛ JSYC ꯁꯗꯔ ꯍꯤꯜꯁꯀꯤ ꯃꯃꯤꯡ ꯂꯩꯔꯕ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔ ꯑꯃꯅꯤ꯫ ꯏꯪ 2019ꯒꯤ ꯋꯤꯅꯔꯁ ꯀꯞꯀꯤ ꯋꯤꯅꯔ ꯑꯣꯏꯔꯕ ꯃꯇꯨꯡ ꯏꯪ 2019ꯗ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯤꯒꯇ ꯃꯍꯥꯛꯅ ꯁꯤꯗꯔ ꯍꯤꯜꯁ ꯇꯤꯝꯕꯨ ꯂꯨꯆꯤꯡꯈꯤ ꯍꯥꯏꯔꯤ꯫ ꯁꯥꯟꯅꯔꯣꯏ ꯑꯁꯤ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯗꯒꯤ ꯄꯣꯊꯥꯕ ꯇꯥꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯁꯦꯟꯃꯤꯠꯂꯣꯟ ꯃꯇꯤꯛ ꯆꯥꯗꯕꯅ ꯁꯥꯟꯅꯕꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯀꯖꯤꯟꯁ ꯂꯥꯜꯕꯨ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯄꯗ ꯗꯦꯝꯂꯦꯟꯂꯥꯟ ꯑꯦꯂꯥꯏꯁ ꯂꯥꯜꯅꯤꯌꯣ ꯈꯣꯡꯁꯥꯏ ꯆꯍꯤ 35 ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕꯗ ꯁꯣꯔ ꯍꯣꯟꯕ ꯋꯥꯕꯒꯤ ꯋꯥꯀꯠ ꯂꯥꯛꯄꯗꯒꯤ ꯈꯨꯗꯛꯇ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯂꯥꯌꯦꯡꯁꯪ ꯑꯃ ꯑꯣꯏꯔꯤꯕ ꯇꯤ ꯕꯥꯏꯆꯣꯡ PICꯗ ꯄꯨꯈꯠꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯑꯣꯛꯁꯤꯖꯦꯟ ꯀꯟꯁꯦꯟꯇ꯭ꯔꯦꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯑꯣꯛꯁꯤꯖꯦꯟ ꯊꯥꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯩ ꯂꯥꯛꯇꯕꯗꯒꯤ ꯃꯥꯏ ꯄꯥꯛꯈꯤꯗꯦ꯫ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯁꯤꯗ ꯖꯦꯅꯦꯔꯦꯇꯔꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯗꯦꯝꯂꯦꯟꯂꯥꯜꯕꯨ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯇꯝꯅ ꯄꯨꯈꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯤꯕ ꯍꯥꯏꯋꯦ ꯑꯃ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯇꯃꯦꯡꯂꯣꯡ ꯂꯝꯕꯤ IT ꯔꯣꯗꯀꯤ ꯐꯤꯕꯝ ꯐꯠꯇꯕꯒꯤ ꯃꯊꯛꯇ ꯉꯁꯤ ꯑꯌꯨꯛ ꯂꯝꯂꯦꯟꯀꯣꯜ ꯑꯦꯔꯤꯌꯥꯗ ꯃꯥꯏꯅꯔ ꯃꯗꯁ꯭ꯂꯥꯏꯗ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯡꯄꯣꯛꯄꯤ ꯇꯥꯎꯟ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯈꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯀꯥꯡꯄꯣꯛꯄꯤ ꯈ꯭ꯔꯤꯁꯇꯟ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯗ ꯁꯤꯅ ꯄꯨꯈꯠꯂꯛꯄꯅꯤ ꯍꯥꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯗꯣꯛꯇꯔꯅ ꯗꯤꯛꯂꯦꯌꯔ ꯇꯧꯈꯤ ꯍꯥꯏꯅ ꯂꯥꯜꯕꯨꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕ ꯑꯁꯤꯁꯨ ꯃꯇꯝ ꯆꯥꯅ ꯀꯥꯡꯄꯣꯛꯄꯤ ꯇꯥꯎꯟ ꯌꯧꯕ ꯉꯝꯗꯕꯒꯤ ꯐꯦꯛꯇꯔ ꯑꯃꯅꯤ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ KSO ꯁꯗꯔ ꯍꯤꯜꯁꯅ KSO ꯇꯨꯏꯂꯥꯡ ꯕ꯭ꯂꯣꯛꯀꯤ ꯃꯤꯍꯨꯠꯁꯤꯡꯒ ꯂꯣꯏꯅꯅ ꯆꯤꯞ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔ CMO ꯀꯥꯡꯄꯣꯛꯄꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯂꯣꯏꯅꯅ ꯃꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕ ꯋꯥꯐꯝꯁꯤꯡ ꯇꯛꯁꯤꯟꯈꯤ꯫ CMO ꯀꯥꯡꯄꯣꯛꯄꯤꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤꯁꯨ ꯍꯥꯏꯔꯤ꯫ ꯇꯤ ꯋꯥꯏꯆꯣꯡ PICꯗ ꯁꯦꯛꯁꯟ ꯄꯣꯁꯠ 5 ꯂꯩꯕ ꯁꯨꯞꯅꯒꯤ ꯗꯣꯛꯇꯔ 2ꯈꯛ ꯂꯩꯔꯤ꯫ CMO ꯄꯨꯜꯗꯒꯤ ꯗꯣꯛꯇꯔ 2 ꯃꯐꯝ ꯑꯗꯨꯗ ꯊꯥꯈ꯭ꯔꯦ꯫ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯐꯠꯇꯕꯅ ꯗꯣꯛꯇꯔ ꯑꯌꯥꯝꯕ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤꯗ ꯆꯠꯄ ꯇꯥꯔꯤ ꯑꯃꯁꯨꯡ ꯃꯁꯤꯅ ꯍꯦꯜꯊ ꯁꯦꯟꯇꯔ ꯌꯧꯕꯗ ꯃꯇꯝ ꯀꯌꯥꯃꯔꯨꯝ ꯆꯪꯍꯜꯂꯤ ꯍꯥꯏꯅ CMOꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯇꯤ ꯋꯥꯏꯆꯣꯡ PICꯗ ꯗꯣꯛꯇꯔ ꯑꯈꯇꯥꯔ ꯍꯨꯁꯦꯟ ꯗ꯭ꯌꯨꯇꯤ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯔꯣꯁꯇꯔ ꯉꯔꯥꯡ ꯂꯣꯏꯕꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯃꯍꯥꯛ PIC ꯑꯁꯤꯗꯒꯤ ꯆꯠꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯒꯗꯕ ꯗꯣꯛꯇꯔ ꯑꯔꯤꯐ ꯈꯥꯟ PIC ꯑꯁꯤ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯂꯩꯔꯤꯉꯩꯗ ꯉꯁꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ KSO ꯁꯗꯔ ꯍꯤꯜꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯗꯣꯛꯇꯔꯁꯤꯡꯅ ꯊꯧꯁꯥꯗꯕꯗꯒꯤ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯗ꯭ꯌꯨꯇꯤ ꯃꯍꯨꯠ ꯁꯤꯟꯅꯒꯗꯕ ꯗꯣꯛꯇꯔ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯀꯔꯤꯒꯤꯗꯃꯛ ꯗꯣꯛꯇꯔ ꯑꯈꯇꯥꯔ ꯍꯨꯁꯦꯟ PIC ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯅꯣ ꯑꯃꯁꯨꯡ ꯑꯦꯔꯤꯌꯥ ꯑꯁꯤꯒꯤ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯐꯠꯇꯦ ꯈꯪꯅ ꯀꯔꯤꯒꯤꯗꯃꯛ ꯗꯣꯛꯇꯔ ꯑꯔꯤꯐ ꯈꯥꯟ ꯉꯁꯤ ꯑꯌꯨꯛ ꯈꯛ ꯂꯥꯛꯄꯅꯣ ꯍꯥꯏꯅ KSOꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤ ꯑꯅꯥꯕ ꯑꯃ ꯂꯩꯈꯤꯗꯕꯁꯤ ꯗꯣꯛꯇꯔ 2 ꯑꯁꯤꯅ ꯊꯧꯁꯥꯗꯕꯒꯤꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯑꯍꯥꯟꯕ ꯊꯣꯛꯄ ꯅꯠꯇꯦ꯫ ꯊꯦꯡꯊꯥꯡ ꯀꯌꯥꯔꯛꯇ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯕꯁꯨ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯆꯨꯅꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯄꯤꯔꯛꯇꯦꯁꯨ ꯍꯥꯏꯔꯤ꯫ KSO ꯁꯗꯔ ꯍꯤꯜꯁ ꯑꯃꯁꯨꯡ KSO
Tuilang block ki mekedi ti oisong PAC da Dr. Watt pamadi infrastructure matik sadabagi matana governmenta miyeng sangmina ba taksin ba lekhrabani IT road ki phibam phataba si miyeng sangmina basu taksin ba lekhrabani haina mahairoi loop asina su phongdorakli maraksida hanagi sanaroi lalnio khongsaina lekhidabada JSYC Sadar Hills ki mekedi awaba phongdopga loina imung manungi awaba saruk yari hairi hauji koina di mem pau si matang se lusinjarage amasum patok sa gibi soki balan ki biar su mem nang pigani matam ge ba marui bi pau sing su mem de le palaitan update pijara kan channel sigi mekedi ki mem thanjare thank you